Oirakliba climate change ke fibam ase Chushinnanaba Hotnabada U-Ningthou Achouba Mateng Yaori haina Manipur Lengaki Director of Environment and Climate Change ki Director T Brajakumar phongdorakli. Wafam ase ngase luang sambam maning lekai gi community hall da state tree amasu oiriba U-Ningthou yokhatpagi program ama hudokpaga mari leidana mahakna phongdokhibani. Chief Minister Nongthombam Pirengi Loinabi, Nongthombam Hiyainu Amade, Manipur Lengaki Fisheries Department Director, H. Krishna Yauna, Panto Kibethoram Aduka Mari Lena, T Brajakumar Hai. Oirakliba climate change ke fibam ase Chushinnanaba Hotnabada U-Thaba haibase, Adumaki Matik Mathaulei. Adubu Karamba Makalgi U-Tharaga Hena Chushinnanaba Ngamgadagi haina Thirapada, Aikogi state tree su Oriba U-Ningthou ase, Yamna Chanaba Ama Oide. Maramdi U-Ningthou ase awangba altitude ta leiba Manipur gumba mafamda marang kaina hoba ngami masiga iroinana 4 degrees Celsius tagi 30 degrees Celsius faubagi temperature ase U-Ningthou ga yamna chunei hairiba temperature ase Manipur adumak oiraga leiribane matam amada marang kaina horamba U-Ningthou ase ngasidi pangsilakle maram aduna U-Ningthou ase kandaba yade haibagi pandamda Chief Minister amasong Forest and Environment Minister anigi mideng makhada thawrang ase paikhatpane Hairiba program ase Manipur ki mafam ayambada pangthoktuna U-Ningthou marang kaina hawanaba honakani masina haurakliba mirolda aikogi state tree na haunana masak takpa ngambada natana U-Ningthou ga mari leinaba education ningthina piba ngamnakani loinana U-Ningthou gi khongul tapna mutpada yaukhiba ucheksingsu amuk halakpa ngamgani haibagi thajaba chawna lei maram aduna U-Ningthou yokhatnabagi jangshilakliba thawrang asida miyamsu mapu ama oina saruk yabiyo Tangai fadana U-Ningthou mamta oirabasu thaduna madubu hingnaba honaminisi haina T Brajakumar makhachana apil chawkhe thauram aduda luang samam gi akoibada leiba purkri singda makhal makha khyagi nga macha sing thadakhibaga iroidana luang samam gi tongan mafamda thamnaba plastic bottle bank singsu yenthokhe loidana luang sambam maning chingda Chief Minister Nongthombam Pirengi Loinabi Hiyainu yauna U-Ningthou gi chara sing thakhe Kuigi climate change lakwa siga mari lena hai tare khoda adaptation program ma climate hongai ba ing sa se siga lone na khone hingmina na khone ra khoda khone tangai phadna samu masak sing manung da u thajan ba se achobo padam mo ra khoda ada karam makhli u thaga de ha ba sum thira pa kan de kuigi Manipur da sana jaba leiba awang ba altitude si matungina amade leiba khoi climate si matungina sana jaba u se U-Ningthou jora pa U-Ningthou na mana kuigi yam phan nungai na hoba ngamba jaga se temperature degree mari degina kunthra bogi mun galera ba degree celsius adu U-Ningthou jam phasna hobo me tar khoi Manipur ngasi mo ori se adu ma temperature de level na yamna tang phi urum leibe jaga ma phasna thadira ga de ma jam phasna hobo bai tar adu mathak ta su U-Ningthou se U-Ningthou hairi na khoi Manipur loena khoi state tree ni adu ga khoi state ki man symbolic ni aduna masi khoi na mang pasi khoi da tai phadna kandia da ba magi makhada khoi honorable chief minister gi bising makhada amade khoi honorable minister Sri Thongam Suzuki Makhada, High Kungansi, Pakistan, the Manipur, Zaga, Anambada, the Quigi, Uu-Ningthou, Manakana, Hone, but you chop on the night that Quigi. Namasame Asida in the Potolazana, a Pavanga, Potoga, Mayam Saminadana, Sento to Labor, to Na, the Yakaba, Zanka, with the Putin, no island, and Nanaba, Hadara, Potox and Nava, Cindy Resida, we say with our lady, like it is nothing but we couldn't have done with Noayakana, and now the Eternal Levinaba, Noai Bas and Toplego, women as here.